NIA amasung CBI na Kuki gi miyoi kaya fabagi mayokta hayang Churchandpurda protest rally chatkadori. Haukiba sayi lising ani kulumdoi gi Mei Hwna gi horakiba kangluki irang asina maram oiraga NIA amasung CBI na maram chadana Kuki zo gi miyoi kaya fai haina yaningdaba phongdoktuna hayang tang 19 Churchandpurda public march rally chatkani haina Kuki Women Organization for Women Rights na thadorokba cherol amana hairi. Cherol asina makhata na hairibana protest rally asi haukiba June 13 da Kuki in Churchandpurna daita lauduna Kuki civil society organization kayaga puna pangthokiba mifamna laukiba warep kamari lainanani mifam adu mapung oina Kuki civilian singda letana target tawi haiba thodok kamari lainana pangthokibani sahi asigi May 13 da su Kuki student organization for women rights na tongan ba women organization kayaga khusamnaduna student protest pangthokuna Kuki zogi miyoi kaya Mathong maram khangdana fabagi thawong asi lepnaba Union Home Minister da memorandum submit tawba laikre adubu hairiba thawong asi makhatana chathari thawong asi gi saruk ama oina Kuki zo gi miyoi ani amaso memorandum pisin kiba numit adugi thangnabada process amata yaudana fakre haina pendaba wafam kaya phongdoragli amaromdana hayeng chatkadoriba rally asi Kuki zo miyangi oiba apunba phirep asi hena sesil halagadabani Loinana makoina taliba maram chaba demand sing asi phangriba fawba makhata na makal makha kayagi khongjang sing changsing kagene khongjang asida miyana sarugi abaga loinana organization asina lawriba firep asida society asida leiba section khudingmak yauna media youth student civil society village leader amasong miyamna punna solidarity unminasi hari sogi camping hongdokpagi wafam yaningde haina Kuki lupsingna phongdoragli Bharat Sarkar gi Ministry of Home Affairs amasung Kuki Sutsingi marakta ngarang sathakiba peace talk aduda Beli district ki akoibada leiriba Kuki Su camp teret muthatpagi wafam yanakiba adubu Kuki Women Rights Council na yamna kana yaningdaba phongdokpaga loinana mafam aduda leiramba Kuki Su camp ting lokthokkiba sida yamna kana nungnangba phongdoragli council asina thadorokba cherol amana hairibana Buffer zone area da Meitei amasung Kuki anigi marakta nauna ungkhanarapagi phibam lakliba asida nungnang bafawi hairaduna central government ki maikidagi makhatana hingsa gi oiba thodok sing thoktana buffer zone asi kaihandana thamnaba mathau taba thabak sing lokhatpiu Meitei community singna Kuki area da maram chadana changlakpa asi kadem tawi government of India gi maikidagi Kuki miyangi dama legislature ka konana union territory natraga full statute ama Indian constitution gi matung ina pigadabani council asina sangsilakpa khongthang sing asi Kuki miyam ngak senaba masung Kuki miyam gi interest ani hairi Israel na Iran gi wartime chief of staff hatkre lan hena kansinaragli Iran amasung Israel lebak anigi marakta songnariba lanase nongma gi hena pakthok chawthoragli Israel gi airstrike ta Iran gi wartime gi chief of staff hatkre US Donald Trump na Nagalani gi marakta ceasefire tawnana ba haibada yanaba purakpa ngamkhidre oiragli ba phibam asiga mari lainana Donald Trump na atuba mifam kaukre Iran da leiba India gi maheroi sing hanarakpa haure Iran ngarang Israel da misale texathaduna misimina thogan kiba thodok adugi laman kombo oina ngasi lan asi haurakiba mangani suba numita Israel gi warplane singna Tehran da leiba Iran gi military amasung nuclear program singda yamna angakpa mawong da attack sathakre Israel gi maikidagi Iran gi military installation singi akoibada leiriba miyam athubada safagadaba mafam singda Israel gi maikidagi Iran gi military installation gi akoibada leiriba miyam athubada safabada leiba mafam singda handongnaba akanba warning tawkhre Oiragiba phibam asida Iran da leiba Indian embassy singi maikidagi Indian singi city adu thadokuna masa masagi gari singda safagadaba mafam singda thokinaba akanba warning tawkhre Indian embassy gi maikidagi su Indian sing adu safagadaba mafam singda hongdokpagi thabakta yamna chawna mateng pangli Manipur da president rule lairaga law and order gi phibam phagalakpadi lairadana noma gi phibam sokchilagle Manipur da thataru hena president rule lairaba si phawba Manipur gi law and order gi phibam phagalakpadi lairadana noma gi phibam sokchilakpagu Manipur gi miyamna launare masi democracy jatpa laibak amagi thawongla haina hangnarakpaga loinana Manipur governor asi mathau macha khangdaba mamingtagi governor oina thamlakpra haina Manipur Federal Organization gi president Boboy Khori mayumna hanglagli makadana hai housing Manipur governor asi atuba madamda moral ground da step down tobiyo Pumnama asi prime minister amadi union home minister bulamda masida thokliba irang asi sahi ani helaglaba fawba irang asi bokari su laitana lauraga lagli ngasi su makoida ahongba laite
India mainland gi mafam amada thamoi sopa thogdok ama thokpadadi khudakta Prime Minister Home Minister na yengsinbagi thogdok kaya laikre Manipur da hodi thokliba sahi ani helaba irang asida minority Meitei Pangal Muslim innocent kaya ama mari makong maram khangdana thawai kaya punchik pikamnakre Manipur asi law leitaba lamdam amara mamingtagi oina lairabra law asi specific oiba mawongda lairabra haibagi jingnaba faure Meitei Pangal Muslim Singda lamdam asida yengliba mideng asti mahausagi phibamdagi khara khajik ahongba lakpagum tawre haibasi asengba wafam ama oiragli kanagumba wakhal yaudaba singna tawba thoklabasu Meitei Pangal Muslim gi asengba masak khangba singna tumina leibaste laibak thibani haina lawi hairaduna Sesam Abdul Kadir apokpa Sesam Abdul Jalal Paupitek Mayai Leikai Wangoi PS tha asigi Taramathoi thiba khangdana leirakpani adubu ngasi ayu thawai yaudaba hakchang oina Samurau Naure Maning Nambul Turel Mapanda asi bakjang oina phangkiba asti hingchaba singna tawgadaba thawongni mihat asida chenariba sing puthoknaba Yumnam Huidrom Arambai Tengol Unit 27 gi tengoloi sing amadi leikai gi miyamna mateng pangbiyu hairagli Sesam Abdul Kadir mihat senaba sing logi oiba sabsaba cherak pigadabne haina foxna phongdoragli Imphal East District ki manung chanba Paupitek Mayai Lekai dagi Sesam Abdul Kadir kauba wakhal choiraba mimanadraba miyo ema singna ningai oiba mawongda asi bhaksang oina ngasi phangkibaga mari leinana misi asida senaba mara laiba miyo sing chairak pigadabne haiduna penadraba miyana sangsilapa khongjangda Federation of Civil Society Organization Fox Manipurna moral support tawbaga loinana C.H. Abdul Kadir misi da senaba miyo sing Maral gi matung ina logi oiba chapchaba thabak athubada state asigi Home Department na lokhatuna misi asigi astumba justice miyanda fangangadabani amadi leikhidrabagi imung manungna nanghoriba awabada sarug yaba phongdok chari loinana awaba nanglaba imungda state lengangna matik chaba compensation piduna imung manunggi awabada mateng panggadabani haina Fox Information and Public Relations Secretary Neris Mangang na kudek piduna thokpa sirol amana phongdoragli sirol aduna makha taduna hairibana State Governor ki mari leinaba machinery singna thogdok asi lumna lobaga loinana maralaiba senglogi ahoba thiduna nanthokkidanaba honabana miyamna penadabadagi haurakpa ihau laksinba ngamgani misi asigi justice athubada deliver tawduna miyamna lebak asigi loda thajaba thamnaraktriba ase amuk hana thajaba hanjinaba honagadabane hairi Serol aduna makhata nahai Manipur gi luraba tanja asida laibak thiba thogdok asiga mari leinana miyamna sangchileba khongjang asida leaders singna communal line da chatkidanaba amadi yengnaba singna khudong chaba laukidanaba cheksinba mathau tai loinana social media platform singda thogdok asigi astumba while fangnaba honabagi mahuta emotion da chatuna communal line da punanaba honaroidabani amasung yelhongaidagi khundaminaraglaba aikhoi maselgi marakta wakhal taminaduna isel asigi apunbagi saktamda kairakadaba wafam sing thamloidabani haina su serol aduna miyamda appeal tawragli